Kumja lising ani kunithoi da regular Takhraba lecturer sing houjik phaoba Tolop pithoktana Amadi posting order thoktana leiriba asida leingak mityeng changbiyu haiba demand da lecturer singna Manipur chief secretary unnanaba thomjillakkhre khongjang aduda saruk yakhibi lamlai higher secondary school ge lecturer malem nganbi kaubi aman hai Kumja lising ani kunithoi ge January thada leingak regular Takhraba lecturer sing ase tha mathoi Tolop phangdana leirakle Regular tare haina mathau tawjarabasu oja singa sigi appointment Pithoktabana MJL tanaba yadana leire mari leinaba singna lecturer singa sigi Tolop fanganaba hona biduna mathau tawhanbiyo Lok Sabha Mikhal gi code of conduct lactringa gi mangwaina appointment thoktuna matam sangna waraklaba oja singa sigi phangpham thokpa Tolop phanganbiyo Karigumba oja singi phangpham thokpa Tolop asi phangandrabadi cease work strike yauna tongan ba khongjang kaya changselagani hainasu makna makhata ke Regular oza adu oire hairaga akoi MJL tana regular oza employee mo ragadi MJL darkar lai akoi MJL tana ba yadre houjik se maramdi akoi gi appointment thoktre akoi gi minga loina na thokadaba appointment du thopiraktabani na sarkar na akoi houjik Tolop tana ba yadre aduna maram moraga ngasi akoi sida pulli boza mayam singse akoi Tolop phangninge sengna harabada akoi ware Tolop phangninge sengna akoi ware akoi gi appointment thokpiu appointment the athoga MJL tanaba yahanbiu MJL tanaraga akoi gi Tolop se athuba matamna phangaga akoi hanadagi hauna sarkar gi employee amne haiga akoi duty tawraga su laksari houjik so akoi duty tawjage akoi gi Tolop se phanghala kanda akoi gi awaba mayam se oja ngasi pulliba awaba mayam se awaba su kohanbiu sarkar da akoi bu houjik so nungsibiu sarkar na athuba matamda regular tahan gi badumaina houjik so akoi bu nungsibiraga akoi gi Tolop se thadokpiu Natragadi code of conduct mamangda houjik akoi gi appointment thokpiyo thokanda akoi gi Tolop tanaba yahanbiyo